Thasi kunmathoida Sagolband Bijoy Govinda leiba yum amada Nupi ama chingnaningai oiba maong Thouri Yanduna Sirambagi case aduga mari leinana leikhidrabi adugi Mapuroiba adu police na Phagatpa hairi police na fadaba mioi adudi Rajkumar Chauba chahi yangkhai mangane mahang authority na Imphal West District Chief Judicial Magistrate ki court ta puthokna lakliba me taruk fauba judicial custody da remand lauthakre court ki proceedings adugi matung inna thasi kunmathoida Nupi masagi yum manungda Thouri Yanduna Sirambagi haibagi report ama police na fangkhe mafam aduda police ke team na yaushilakpa matamda leikhidrabi Nupi adugi Mapuroiba adude mafam adu thadoktuna chenkhirame Matay manaw asi numit aduda ningai sangdanabada natana khud phawba thanaki hainasu police ke report atu na palle case adugi matangda assistant public prosecutor na CJM Imphal West ta lankhalaki ba report amagi matung ina accused asi yungaudna adumak leiba mioine mahakna mahaki loina bibu phu chaibada natana mental torture so toina tawkhi hairi